illegal buffer zone thamduna state asibu tokai khaidokle hain MP Bimol na Modi amadi Amit Shah saikri aihak ki home state manung di illegal buffer zone thamduna state sibu tokai khaidokle haiduna Inner Manipur Parliamentary Constituency ki MP Dr. Angomsa Bimol akoizamna Prime Minister Narendra Modi amasum Union Home Minister Amit Shah bu maral sikri Hawkiba numit khrani gi mamang na Bisnupur district ki Saiton nganu kon na leiba mitay gi yum ama Kuki khulai pai bising na IED mari pokhai handuna thugai ki ba madi miyu ani asu open nangan ki ba mapam maduda ngarang MP Dr. Bimol akoizam na yengsin ba sakhi mapam madur yengsin ba lakpada Central Security Force na makhatana sanction ba yadi haiduna MP asibu athing ba pikhi Central Security Force na athing ba pirakpa du khusaw na rabi MP Bimol akoizam na hai mag masa parliament ki member ama oitibani MP amana laiba sigi khungang amada sangba yadi haiba athing ba thamba si undemocratic amadi unconstitutional oiba thongni Prime Minister Narendra Modi amasum Union Home Minister Amit Shah na Manipur bu manungda internal divide tokai khaidokle hain MP Bimol na maral ski magna hai President rule gi makhar state asida hauji ruksa thariba security setup asina Manipur bu mase tahanaba namduna honari masi taraina lophom tokti village manung the illegal buffer zone thamba haibasi taraina lophom tokti tawriba thawong asi Indian territory manungda constitution ki wangbada sangtok sangsin tawbu yahandabani Central Security Force ki checkpoint aduna lepladuna MP Dr. Angomsa Bimol akoizam na hai mafam masi buffer zone area ni hairabanina masi anawi internal boundary amani haina lawbi tawani madu oirabadi India ki border India Kuki asi kadai digi hobano aihak asom thangbana kalasida sangwi yadi hairabanina mafam masi India Kuki border oi haibani masi masagi territory manung the Indian state pu masjid makai tahalena tra haina si MP Bimol angki laiba asigi atai Rayo Tokpa mafam singda parliamentarian singsang bada athing piba leiti aduba hausuk Manipur gi oiriba phiba masidi yamna section ngai oiba madi yamna top phibam ama oiri haiba wafam thamladuna asiguma buffer zone si makhata na thamba tarabadi miyamna lengak ta thajaba manglakhani federal principle da akai blakani amadi lamdam masida santi lakpi gi bhot Manipur bu mase tahana bahona bani haina miyamna lawgani haina su MP Bimol akoizam section wafam thamki Airport, ground and private railway zoki mekedi advertisement khena posting CSA, CSO, VIP checking, ticketing, passenger service, loader, cargo hospitality amasum hospitality staff ki yauna 10-12 graduate oiraba sahi taraga treta ki kuntraga mari phuki manungda leiraba nupa nupi sing apply tawbu yagani hadi application form submission tawba aroiba matam January gi tang 13 English singani ga kunga tarung ni interview na lakliba January gi tang 13 da online amasum offline ki kuthangda saruk yaba yagani Interested oiba candidate sing na hariba phone number 7005489886 natragana email unpac78@myyahoo.com da resume biodata thajilangna bahairakli Khabung Hill Range ta tharamba poppy pambi singyan dakri Sanapati district ki upper amasum lower Khabung Hill Range sa saurang lam hectare 12.9 rom na tharamba poppy pambi singyan thatuna mangankri Sanapati Forest Division Police CRPF NCB personnel amasum Khabung area ki village volunteer sing saruk yaduna ngasi puna satakhiba drive the poppy pambi sing adu yanthatuna mangankhibani drive adu poppy tharamba mafamda temporary oina saduna thamba lockdown sangamasum mai thaduna manganki poppy pambi sing adu thabara senaba miyoi sing phaganaba thibu humbagi thabak makhatana satakhiari lamdam asida mayai kaba nisa maru pangna manganaba madi drug trafficking ki thabak thingnaba satharakpa war on drug campaign gi sar omoina ngasi gi operation satakhibani poppy pambi thabana public safety amadi health asobu singnaba heli poppy pambi law na thaba haibis narcotics drug and psychotropic substance act 1985 ki mayokta sathaba asoba crime amani asigum khunai gi yeknaba thabak sing sigi mayokta enforcement agency sing na satharakpa khongjang na miyam na mapung phana mating pibiu district asigi miyam na su asigum law gi wangba thabak tawbu sing asi kupna senaduna mari leina ba authority ta pau pibiu haina su Sanapati Forest Division gi makai digi phongdorakli Central Force Manipur ngaknaba lakpani khara saraga panglei leinaba nati
Central Force lising kumpu hen bana Manipur sahi ani hen lerakli basi Manipur gi apun bigi saktam ngak na balak pani khara saraga panglei leina balak panati haina nambol apun manupi luki secretary L Premila na phungdokri wafamasi Saiton nganu kon Kuki militant ni singna basingna bom pakhayan duna nganu khongi khunjani asu apan ngan khibagi thawdok yaning da phungdok tuna nambol kaithil satakhiba wakat mifam ga mari leina na phungdoki wakat mifam adu nambol apun manupi lup nambol bazar lukmai shintha lup amadi nambol gi akoibda leiriba nupi lup singna sinduna satakibani wakat mifam adu ga mari leina nambol apun manupi lup ki secretary L Premila na hai kombi kendra gi manung sana leiriba Saiton nganu kon gi leibuk thiba thawdo adu kanana thuan bano haiba wahang sauna thulakli Central Force lising humpu hen mana Manipur sahi ani hen lerakli basi Manipur gi apun gi saktam ngak na balakani khara sarga panglei leina balak panati Manipur amadi mitai ngak pa ngamloi da ba oirabadi governor oigera security person oigera Manipur thadok laga sakpi kro ai wakat mi phamadu loiraba matung nambol kaithil dagi poising power ga nambol kaithil phawba miyang goiba khongsat ama sakhi laingak na tumina laisili basi sumde salai kan malup Saiton gi thawdok tu sienaba sing athuba matamda phaduna serak pigadabani haina salai kan malup sisi na taksilak pagaloinana laingak na tumina laisili basi sumde herakli SKL Mayai Luisangi Secretary General Kanglaisa Khangan mana thadorak pasiol aban hai ira asina maram oiduna lanjena khibidagi mi leinadra ba Saiton gi yumsingda Kuki singna bomb sejinuduna landa aduna misa mani sukun khiba thawdo asi pali belenga asi asauba sonba bani lanjena dunu leidiba IDP sing masa masa gi mayumda hanjinana ba khongthang lakhatlingai manung asida Kuki singna bomb sejinuduna landa rakli basi handaki asina ahan manathi kumza English singani ga kunga manga gi December thara fogak sau ikai resu bomb sejinaduna landaba leikri thawdo aduga mari leina mara leibasing matik saba serak pina taksinduna laklabasu ngasi phawba paliba pialenga sina karigumba mata thabak to onthokpagi mami tadri sera sida bom ge landa amuksa tharak pa haibisi paliba lenga sina logi mayokta leibasing kari su tawba ngamdana leiri haibada hemam thokli tangdu leitaba phibam da lakpagi mami hek taba kudingi misa miyamna nomai bom sejinaduna landaba haibisi lamdam sida tangdu leitaba pamdaba lan pam logi mayokta leiba miyoising lengdana leiri habigi khudamni masida lengana tumina lesiliba sisumdi lengana haksina lauduna topom topwa amadi lokatpham topwa khudimak khudaka lokatgadabani siol asina makha taraduna Saitona bomb pakhayan kibadu anakpada security force sing sungak senduna leiribani phibam madura atumak amukhak natana bom hanjin pokayalaba pawda Central Force na karisu na sungdana laithokliba si lenga asigi security madi home department laitrabara karigi action amata lokhat kidabana mafam madura leidiba Central Force ngi mathakta su athuba matamda inquiry ama tawduna mathau ningthina tawkhidaba security force moral gi matung ina serak pi gadabani misa miyamna Kuki singna hanjin landa halibasi paliba lenga sina khudakta lephan gadabani misa miyam da landa aduna logi meyokta leidiba Kuki sing athuba da phaduna leba asi rule of law satnaba leiba ang habadu pia lenga asina utkadabani amaso masagi maram namda lanjena dunu lehaliba IDP singbu athuba matamda mayum da hanjinanduna tangdu leitaba punchi da hingan gadabani loinana Saiton gi bom gi landa adu ka mari leidana maral leibasing phaduna sairak pi hanana ba miyamna sangsilak pakhongjang singda salai kan malupna mapung phana sawat kan herakli Kokomi ki website launch tawkhri Kokomi da tawhoning ma thabak thoram sing feedback suggestion piraktuna thabak oina paikhana bigi khudong chaba piragani athoba lamda masigi tuan ma CSO sing punchi laga CM kiba coordinating committee on Manipur integrity Kokomi ga lamda masigi miyam ga leinari ba mari hena session hana ba panamda Kokomi go official website www.kokomimanipur.com na nauna launch tawkhri